reactionary oiba wakhalon na UNLF ki wakhalon da singnaba sing khudak lepkadabani haina akoiring na luchingba United National Liberation Front UNLF ki cherol mada hairi ngasi lubasi ki Central Committee ki Secretary of Publicity M Sakhen khuje pi do thadrong pa cherol mata andak UNLF asi Manipur ki karam bayolub no haibasi richa singda maruina haurag liba naharun singda lan na khalhan naba reactionary oiba wakhalon sing YouTube Facebook nchingba social media da thadrong pa thengnare asigumba furup ama khaktagi oiba akuba wakhal midieng da sagalakpa reactionary oiba wakhalon asi sum sandoraklabadi Manipur leiba asi kaihet be yaba phigam thorak ningai lei maramaduna Manipur leipak amasung masida chahi cha kaya kundami narakpa furup singi matang da UNLF na hek hobudagi lawrokpa firep amasung wakhalon adu nauhauna na ire cha singda ningsingba mathau tare khanbadagi cherol asi thoksabani India government na Manipur gi ningtam yawala lahu namthanaba divide and rule dagi divide and destroy machet thogayu aduga amamam loshilugi thong thosil sizinarliva si iricha singsu khangbiraba wafamni aduga hojik 3rd May lisingani kulhumdoi dagi aikoi gi ningtam yawala lahu namthanabagi aroiba khutha oina kuki kulai paiba singtha sizinaduna maitei furupu tampak lamda namsinduna thamnaba lan tasel halakpa loinana Myanmar dagi nauna pusilakpa kuki mayam ama tampaka tainaba koiba chingkong chingyada kun tasel haliba demographic war gi thausil chatragliba si iricha sing na khangbiu lanasi na misi na kaya nanganbada madi mioi lising humpu hena mariba manungda lanjin narba IDP ohen bada natana numit ki semitlon gi fibam su kangkong chahelakpa si Manipur lepak na mayong nariba fibam ni asigumba tanfam asida UNLF ki idea of Manipur ge wakhalon adu iricha sing da nahona thamsake Manipur asi magi top nat ki saktam leizaba ching amasung tamgi furup kayana khundami na balaipak ni tampak ta khundariba maitai furup asi khwaidagi masing yamba oizerabasu leibak asida khundami dariba furup singi manung channa leiba furup amakakni maramaduna Manipur leipak ta chahi cha kaya khundami naraglaba furup khuding magi top pa saktam ngakpa yokhatpagi mapung phaba matik mangal leijaba amana magi top pa saktam ikai komnabaga loina mapal tangdana hingnanaba leipak oiba tai amasung masi thabak to onthok pang namnaba sengba miyam gi lenga people's democracy lingkadabani haibasi UNLF ki yumpam oiba wakhaloni UNLF ti maitai furup khaktagi saktam sagat paluk nate UNLF na furup pum namaki top pa saktam thak wang na ikai komnei adubo furup amamam gi saktam ngakpa yokhatpagi akaknaba thodang di furup ki lup aduna lawgadaba thodangni maramaduna UNLF ki wakhalon asida singnaba reactionary oiba wakhalon sandok liva sing thong asi khudakta tokadabani haina cherol aduda palagli